Sitting MLA Ama Amasung Hanagi Ex-Mla ngasi lengak pairiba Bjp Da Yaokhre. Thanga Kendragi Trinamool Congress ki MLA T Robindro Amasung Hana Congress ki MLA Oiramba Kakching Kendragi Ex-Mla Y Surchandra ngasi Bjp Da Yaokhre. Panbayavadi MLA Ani Amasung Ex-Mla Ama lengak pairiba Bjp Da Yaokhre loinana makhoi butaram na oknaba ngarang thorang torambani. Amarom Congress Party ki primary membership tiki suspend tawkraba Thangmaiban Kendragi MLA KH Joy Kisansu Bjp Da Yauraba yai haina panarambani. Adubu ngasi naunamyoy ani Bjp Da Yaokhiba adudadi MLA KH Joy Kisandi Yaokhide MLA Ama Amasung Ex-Mla Ama ngasi Bjp Da Yaurakhibada Hana Union Minister Suoiriba Manipuri election in charge Bhupendra Yadav Imphal da ngasi thumlakhibaga loinana Bjp Da Yaunakhraba myoy ani adu Thambal Sanglen da taram okpagi thauram ama pakthokre.